Indian Air Force na Pakistan ki Balkot region the air strike tata duna terrorist ki camp chugai kre. Umang kanana ba tung koi na chanaga da scheme ama athuba matam da hauragani haina Chief Minister N Birena phangdokre. Amasung lupa crore manga henbigi drug amadi lupa lakh kun humdoi henba senfam ga loina na miyoi ama more police amadi Assam Rifles na fare. Hauji makhata na pau sandok na pizari. Pulwama attack CRPF personnel nipu hatkibagi laman kumba oina India na ngasi Pakistan ki Balkot laiba Zai Muhammad ki khwaidagi sawba terrorist ke training camp singda bomb keji lising ama thadaduna landa khre. Indian Air Force ki Miras 2000 fighter jet taragani thoina sathakiba landa adu line of control manung lansin laga sathakiba India gi ahanba landa ni ngasi ayuk angan bapung ahum makhairom taba matamda thadakiba landa adu minute kunga mathodigi hena sangkhidi hari. Foreign Secretary Bezoy ke Gokhale na ngasi Balkot sathakiba landa adu terrorist camp ta akhanna mai pak na sathakiba landa ni landa adu da Zai is Muhammad terrorist group ki commander amadi trainer kaya hatkre. Amaramda Pakistan ki army ki wangangloi Major General Asif Ghaffurna ngasi Indian Air Force sathakiba thawong adu line of control violate tawbane Pakistan Air Force ki maikadi gi su yamna thuna scramble tawduna Indian Air Force sing handu han khi hairi. Jum cultivation tawba level na ba khunja singi income lakhan na ba thawrang kaya marum pakhat pa hore umang kan na ba tung koina chana ga da scheme ama athuba matam da hawragani haina Chief Minister N Birena phangdokre. Ngasi chathakiba assembly me phongi forest amasung environment ke demand khanabada opposition ge ke Govindas Dr Saltolian amo korungthang ke Megasandra Fazur Rahim na pukhalakiba policy kat ki pakhum piladuna Chief Minister na wafam masi phangdokibani. Chief Minister na makata na forest amasung environment ke phibam hena fagat hanaba kan na honari Singi Mahuta Koilana Sekon Singja Season ba thabak haure wetland kanana ba wetland committee ama semni ba asida LDA ga punna thabak tawragani LDA gi official sing sayol amagi manungda Bisnupur gi office ta leidana ba thabak paikhalagani haiki ana kanogi uyungna karina tawrukanda sekon da tawrum singdo madu replace tongna ba koi koila hana lorum da budo huji koila pusala kanda singi Mahuta koi koila na replace to haure I am a brieffield sing. Number one step. Adu yaringa yakoi quantity yakoi state ke allocation to pushala kanda singi Mahuta koila aduna permanently sinna ba na koyam kono hona jere almost koi kharada haure haitare zoom cultivation se masi thingna ba na koino hona basi phana kana hona bani adu huji koina some area kharada koina moigi income generate to boya ba koigi lemon grass se kano chandel ge area manung da Kangjoy gi part khar da torga aduleba security force khar torkanda koi zoom cultivation degi tongna koi lemon grass ko mathaba hon kare adagi khoina koi agor plantation agor si chaurga kani ena khangoni na kakthalloi haidana adugumba hogre. Forest and Environment Minister T.S. Kumar na unauthorized music na forest ki tax koma laite masigi matik saba khudam sangdam lerabadi puthok piro matik saba action logani haiki. Unauthorized person na koi forest ki revenue collection je koi na khomi na hai basa. Madu I am very sorry. Adumba laite the departments da yes matam gi single lami sakwa da adaga laiba forest gas sing da laiba mayam sing da forest ki ek rule gi matungina green volunteer sing siane matam gi engagement torkanda kari gano hai bada magi koi forest se nungdang thapni missing the main power to laita banina matam gi forest ki function and power to bakanda matugi mating wena bana ek ki matungina forest volunteer ji sa se madun lay nata moida tax collection to bagi authorized permission pi de sar moi Tribal Affairs amasung Hills ke demand khanabada ke Govindas RK Imona policy kat puthoke Minister Kayisina Sanapati ADC ge chairman gi matang da athuba matam da tangdang ba purukna ba honari haike agriculture gi khanabada opposition member AK Mirabai na pukhalaki ba policy kat ki pakumda minister bhi hankaliana kumsigi lomi singi harmarang kaina phangana ba thorang paikhale PM Kisan scheme sing amasung tam gi lomi singda phangana ba honari haike ngasigi mifam na demand taruki apunba lupa crore lising ma satet kuntra mapan henbegi senpham pass tawki matang pass to na bola ko chage demand number 13
labor and employment. There is some not exceeding rupees 60 crores, 61 lakhs, 36,000 only be granted to defray the charges, which will come in course of payment during the financial year ending 31st March 2020. In respect of demand number 13, labor and employment, demand is passed over the House ni Yabirabra. House ni Yabirabra demand number 13, labor and employment is passed over. Nifum de Suba Assam Rifles Amadi More Police Kapun Team Amanangasi Ayapung Teret Makarum Taba Matamda More Ward number 2 the Labor Yum Amada Tibu Humiki Tabak Satabada Mu Ama Lupa Koror Manga Henbiki Drug Amadi Lupa Lak Kunguhumdo Henba Senpam Galwin of Fare Fagalaba Polam Sing Adudi Brown Sugar Gram Lising Ani Sahum Yankay Taruk Heroin Powder Gram Sani Nifuga Mari W White Tablet Sani Amadi Sel Wena Lupa Lak Kulhumdoi Lising Nifuga Mari Sani Amadi Myanmar Gi Paisada Lupa Lak Amalising Maudra Fagat K Fagalaba Mu Adudi Zilngang Ngam Lundim Sahi Nifuga Mari Elias Tarmon Apokpa Sokotang Lundim Gamnong Bang More Wat number 2 the Guinea Fagalaba Polam Sing Aduga Kwanana Zilkongam Lundim More Police Sinakre Haidi Manipurenga ke PWD na Hauzik Nauna Sandok Sadopaki Tabak Satriba traffic rounder Ohum Asi Atuba Matam the Loisan Bina Bamioi Kayana Marilena Singaporing Sing Silagli Amaramda Department ke Michael Degidi Tha Ohum ge Manungja Loisan Pandam Thamle Hairi Hiram Sita Paudum Ama Manipurda tongan gari ki masing noma ge hengalak padege Kaisampat Junction Governor Crossing Kangla Western Gate Konung Mamang amadi Chingmairong Khonang ani karaki lambi sing yauna Imphal City ki maru oiba lambi singda yamna tatna traffic jam thokle Tatana tholiba traffic jam asi kharadang oirbasu kokna na bahaiduna Manipur lengak na maruina traffic rounder ahum Governor Crossing Kangla Western Gate Chingmairong Khonang ani karakta leiba traffic rounder asi hanagi pak chauba changdagi pichin handuna nauna sem sabagi thabak yamna kana chathari hairiba thabak asi Imphal City gi Sakel Mingsel oiriba mafum sing oibanina matam sangna laudana athuba matam da thabak sing asi loisinaba tongan ba miui kiana ISTV News da phongdorakli Hogi mayam nasi ubi basi kangla mangi si tabak sisu dum dum ni humni dum loi ba ya ba tabak ni khanje do akhoi mayam ju bi mi yam koi le change hajibuk dum kaim to process se kaim to do mong da lai machine mayam da wale haji exam gi matam ju oibani na traffic jam jangang bai khat nok thin jing gi su tawre mayam che mayam da wa bam hele masi kaim ta yengsen bi dra ba hai ba gi khoi do singna phawe Bajar manung si lemben gi satukin to bo sem kin to bo sida akhoi yam tam thin da bi pamjadre Ati public mayam sigi satukin yawa basi oiba Corona basi oire adu nongju thasu laglabnina thaupupi singna khartun sambiraga masi nuaina na ba ya phanana ba aduga koi sarkar su title lobiu ade koi pun su praja koi su nuai jage thabak si yari delay tokdana yari thuno lotion pe hai bisi mai thamjani aduga khoi mapalam dagi kai gumba achau sang lakni na hai tar de ahing amda koilas tai ahing amda thawak lochali ahing amda flex theli ahing amda phiran sangraba khoi gi lambi ahing amda phiran loibak thele ado sigi di karamta la oi haibagi rakang de hajibo lotion bidri Mapalum gi sakut sarangi nong pichari ba sandang mayam toy mayam si uting de koi mapani la ko VIP sing ade mayam si mokhoi mangda khoji kai bam poi aduga mokhoi si ko bi handan khangi ni sei thamjani Amaromda ISTV News na phangba paugi matungina hairiba traffic rounder ahum asi yauna footbridge mari ase lakleba December gi tang kun mari fawda loisinaba pandam thamli hairi traffic rounder ahum asidi ngasidagi tharaga tha ahum fawgi manungda loisinaba pandam thamli hairi Manipur People's Bill SNTP naba Manipur Democratic Alliance na Governor Unaduna Taksin Kray atuba matamda India ke President Unaduna taksilagani haina Alliance asige convener M Tombi na phongdokli Political Party taraga matwegi apunba Alliance asige Palace Compound Labor Office pangtokiba paugi mifam amada mahana makha taraduna
ꯌꯦꯜꯍꯧꯃꯤꯁꯤꯡꯒꯤ ꯉꯥꯛꯂꯣꯡ ꯑꯣꯏꯒꯗꯧꯔꯤꯕ MLA ꯍꯨꯝꯐꯨꯅ ꯑꯃꯠꯇ ꯑꯣꯏꯅ ꯄꯥꯁ ꯇꯧꯈꯤꯕ ꯃꯅꯤꯄꯨꯔ ꯄꯤꯄꯜ ꯕꯤꯜ ꯑꯁꯤ SN ꯄꯤꯍꯟꯕꯒꯤ ꯃꯔꯨꯑꯣꯏꯕ ꯑꯗꯨ ꯑꯦꯂꯥꯏꯟꯁ ꯑꯁꯤꯅ ꯂꯨꯝꯅ ꯂꯧꯗꯨꯅ ꯉꯁꯤ ꯒꯕꯔꯅꯔ ꯎꯅꯗꯨꯅ ꯃꯦꯃꯣꯔꯦꯟꯗꯝ ꯄꯤꯁꯤꯜꯂꯦ ꯃꯈꯥ ꯇꯥꯅ ꯗꯦꯜꯂꯤꯗ ꯆꯠꯇꯨꯅ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯎꯅꯗꯨꯅ ꯇꯛꯁꯤꯜꯂꯒꯅꯤ ꯍꯥꯏꯈꯤ ꯈꯤꯗꯅꯕꯒꯤꯗꯃꯛꯇ ꯀꯔꯤ ꯇꯧꯔꯒ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜꯁꯦ ꯀꯟꯒꯗꯒꯦ ꯍꯥꯏꯕ ꯑꯗꯣꯝꯗ ꯑꯩꯈꯣꯏ ꯔꯥꯖꯅꯤꯇꯤꯒꯤ ꯑꯥꯏꯗꯤꯑꯣꯂꯣꯖꯤꯁ ꯏꯁꯥꯒꯤ ꯀꯂꯔꯁ ꯄꯨꯝꯅꯃꯛꯇꯨ ꯑꯩꯈꯣꯏ ꯍꯨꯟꯗꯣꯛꯅꯔꯦꯒ ꯊꯥꯗꯣꯛꯅꯔꯦꯔꯒ ꯃꯗꯨꯒꯤ ꯊꯦꯡꯈꯥꯡ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏ ꯑꯊꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯗꯤꯜꯂꯤꯗ ꯆꯠꯂꯅꯤ ꯑꯗꯨꯒꯨꯝꯕ ꯃꯅꯤꯄꯨꯔ ꯄꯤꯄꯜꯁ ꯕꯤꯜ 2018 ꯄ꯭ꯔꯦꯁꯤꯗꯦꯟꯠꯅ ꯃꯗꯨ ꯑꯌꯥꯕ ꯄꯤꯕꯤꯅꯅꯕ ꯑꯩꯈꯣꯏ ꯇꯛꯁꯤꯜꯂꯨꯔꯒꯅꯤ ꯑꯃꯗ ꯆꯩꯅꯕ ꯑꯃꯗ ꯂꯥꯎꯅꯕꯁꯤ ꯃꯁꯤꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯗ ꯌꯥꯝꯅ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯑꯗꯨꯒꯨꯝꯕ ꯄꯣꯛꯄꯁꯤ ꯃꯁꯤ ꯇꯧꯕꯤꯗꯅꯕ ꯃꯅꯤꯄꯨꯔ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯑꯦꯂꯥꯏꯟꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯀꯟꯚꯦꯅꯔ ꯑꯃ ꯑꯣꯏꯅ ꯑꯗꯨꯒ ꯏꯁꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯁꯤ ꯅꯣꯡꯂꯨꯛꯅ ꯊꯝꯖꯔꯤ ꯊꯥ ꯑꯁꯤꯒꯤ ꯀꯨꯟꯒꯃꯔꯤꯗꯒꯤ ꯍꯧꯅ MPSCꯅ ꯂꯧꯕ SO ꯁꯤꯚꯤꯜ ꯏꯟꯖꯤꯅꯤꯌꯔꯤꯡꯒꯤ ꯑꯦꯛꯖꯥꯝꯗ ꯀ꯭ꯋꯦꯁꯟ ꯄꯦꯄꯔꯗ ꯑꯁꯣꯏꯕ ꯀꯌꯥ ꯌꯥꯎꯔꯦ ꯍꯥꯏꯗꯨꯅ ꯀꯦꯟꯗꯤꯗꯦꯠꯁꯤꯡꯅ ꯑꯦꯛꯖꯥꯝ ꯑꯁꯤ ꯍꯦꯛ ꯍꯧꯕꯗꯒꯤ ꯍꯟꯒꯗꯕꯅꯤ ꯍꯥꯏꯅ ꯅꯣꯔꯊ AOCꯗ ꯂꯩꯕ ꯃꯅꯤꯄꯨꯔ ꯄꯕ꯭ꯂꯤꯛ ꯁꯔꯚꯤꯁ ꯀꯃꯤꯁꯟꯒꯤ ꯑꯣꯐꯤꯁ ꯃꯃꯥꯡꯗ ꯏꯔꯥꯡ ꯍꯧꯈ꯭ꯔꯦ ngasi thokiba paper 1 gi question anirak yenba question sing syllabus ka chanadaba question khar da pakhum pibada calculator sinadrabadi pakhum piba yadaba kaya yawba question sing sil tawdana piba ngasi gi question tha asigi kungani pan da thokpa paper 2 gi question yawrpa asigumba kaya asi exam asi maung summa tawdabagi singnaba sauna leire exam asi amuk khana pangthokodabani haina candidate amana phongdokle पेपर 1 से मोइन तौजे क्वेश्चन से अहमद अखोदा पेपर 2 की क्वेश्चन येंसले अदे मोइ ngahktang अखोई मतन जे ngahktang ngai दुगा मु मोइ क्वेश्चन से मेना मु तौगा मु हलक पनेबा क्वेश्चन जे मु री अमु हलक पिरक पनेबा सिदाइ सिदा जो चम मानना क्वेश्चन जे पेपर 2 की अदुम पिसलेबा अखोई एग्जाम जे हौबदगी GSG दगी हौबदगी फजना नियम चुमना सेमिबा पामी अखोई मणिपुर MIT की ओजा लई NIT की लईरी एक्सपर्ट मैम लईरी को एक्सपर्ट मैम जे ताना बिरगा नियम चुमना सेमियोबा नियम चुमना सेमदी अखोजु केमता इरांग हौरोयबा अखोजु अखोई सिदा डिस्ट्रक्शन तौबा केमता लैते को डिस्ट्रक्शन पामदे अखोइना पामी जस्ट नियम चुमना एग्जाम कंडक्ट तौबियो अखोजु नियम चुमना थाजागेबा अमरोमदा ngasi pangthokiba paper amadi thasi kungani pan da pangthokadaba paper cancel tobuga lenena athuba matamda paper ani asigi matam leplagani haina MPSC ge chairman retired lieutenant general ke Himaloina phongdokle commission exam asi yamna section na tauri candidate singna pen da yarupodigi paper ani cancel tobani exam asi ge question leak obigi wafam laite kanagumana chapsaba khudam sagdam puthopang amlabadi chapsaba action logani question da asoba yawi hariba adusu expert singa tanaduna yengsingani haiki क्वेश्चन अमा जी पेपर 2 दगी 1 द लाए एन हाई अतोप कैंडिडेट अमा अनीना पेपर 2 दगी क्वेश्चन अनी मुक्सी पेपर 1 द लाए एन हाई अदुदगी आइना मयाम द हायरम बसी कैंडिडेट मयाम एग्जामिनेशन हॉल द आइना हायरम बसी मिनट तरा मंगागी मनुंग दाई डिसीजन लोनी नोहै हॉल द नातंग हायरमु कोइना खनबजांगा मयाम की सेंटिमेंट अंगांग मैम की कंसर्न मैम से येंगा कोइना मसीदी सिविल की परीक्षा सिदी ngasisu aduga tang 19 gi su ye thopna farane na decision lore atai parikha hanagi IT electrical there is no change लाक्रिबा लोकसभा इलेक्शन दा नरेंद्र मोदी ना लुसिंगबा गवर्नमेंट अमुकना लाखनबगी दमा कमल ज्योति संकल्प पांचोखरे थरमसी कांचीपुर जिला बीजेपी की टेम्पररी ऑफिस तंगसी निमिदा वायरम पांचोखिबने सरुक याखिब सिंह बीजेपी मणिपुर प्रदेश के प्रेसिडेंट के SH बाबानंदना वासक लौखी प्रेसिडेंट बाबानंदना ngasi वासक लौरिबा असि बीजेपी बो हेन मपांगल कंखत हनबा अमदी नरेंद्र मोदी बो अमुकना प्राइम मिनिस्टर ओरेकनबा इंडिया की काचिन कोया सिन मथुंगना पांचोपगे सरुक अमनि हाइखी अखोइना प्राइम मिनिस्टर नरेंद्र मोदी बु अमु हन्ना भारत की प्राइम मिनिस्टर ओहेनगनी हैना वासकपा दुगुंबा थौरममनी भारतीय जनता पार्टी की प्राइम मिनिस्टर ओइबिरिबा एनडीए की प्राइम मिनिस्टर ओइबा श्री नरेंद्र मोदी असिना तौखिबा थबक मयाम अदु उल्लगा अमु हन्ना मार्क्सिबु हललकनी हाइबगी थाजबदुनि कोइने मयाम द पिजरेबसी तौजरिबा मयाम असि प्राइम मिनिस्टर नरेंद्र मोदी अमु हन्ना हलकनी हाइबदुगी थाजबदुनि सिंजोय सोइदना अखोइ भारतीय जनता पार्टी ना मुंगना लीड तौरगा एनडीए की सरकार अदु 2019 नजिदा अखोइना अमु हन्ना हलकनी हाइबसेना मयाम द थाजब थमजरी थौरमसी बीजेपी मणिपुर प्रदेश के प्रेसिडेंट ओरंबा M भरोत की कंगजाबी लेरक्ते लेबा मयिंदसु पांचोखी फेक एनकाउंटर के केस CBI ना चार्जशीट
Thagat Krabasu prosecution sanction Lenga Asana Pidana Labigi, my doctor SSUM na Kongjang Sangsilagani Hari, Kaisampata Leba Mahiri Loop Asig office the Pangcho Kiba Paugimi from Amada President Y Yaimana, BJP na Lenga Parak Labadi fake encounter the Janaba Sing Charak Pigini Haina Mamangi, Mikal Gidamak, Pong Kiba election manifesto that Yaukibani, Adubo, Makoina Lenga Parak Labamatung the Origi Batong Asi Yaning Day, Atubo Matam the prosecution sanction Talduna Janaba Sing Charak Piana Batabak Pangtok Rabadi, Miam Garwinina, Kongjang Sangsin of Sam Sare Haike. CBI na season bagi tabak jatha kibasi sida mari lenana case kharadi charge sheet forward thangalabani hairiba charge sheet thangat liba si Manipur government na prosecution sanction piramdre masidi sengna hairagadi fed encounter da general mioi sing asi laingak na kankhatuna leibagi adugumba thawongni haibada haiman ba thok loi adana fake encounter sigi matang da general sing atubada cherak pigadabani fake encounter da general mioi sing asi Jarak pi dapat taragadi, makoi matakta akan ba action lakot dapat taragadi, lebak miam pulaga, SSM na makata ba kongjang singjang sana bagi dapat tay koi sem sajare. Department of Foreign Language Korean Manipur University na sinurang degi hauna MU ge centenary hold up satarak pa Hangul's Day celebration sing taraga mapan nga silusin kre. Lusin bigi thoram ga mari rena Korean ga mari rena ba quiz competition ma pangchoke. Quiz competition adu da Korea Foundation Manipur University ke Professor Dr. Lee Hun Yung Department of Foreign Language Korean Manipur University ke Assistant Professor Romita Ahantem Samsung ge Research Jiwon Seong Yun Amadi Yun Hong Gyon na just OK. Assistant Professor Romita Ahantem na quiz competition asana mahiru sing da ahen ba wakal sing phangana ba honabani haike. Buji quiz pangthoi sisu ngasai atopa college sing degi school de mafam kya degi lagtana sa participate tawzari se moi si Korea gi maramda yam su khange duga koina su future prospective students oina kaino phangjana bagi damakta akoina su guide pibiba adugumagi chance yam phangjai. Fishery Department da contract on thabak toriba sing mapung fana loksilu haiba dabi da office mamang da matam kaktaba wakat mi firm chachaba hokrai. Fisheries Officiating Contract Employees Union chathaki bo wakat mi firm aduda union ke member Haikam Imolaina lising masamapan Marifuga Mangada DPC Zauduna lising masamapan Marifuga Tarukchage appointment order fangduna officiating staff oina lairakpane lising ani mapan gi cabinet ke warep amana lising taraga mathoidagi contractor order thoktuna lakpane matam aduda seniority gi machung ina department ke fam hanglakpada regular oina lausin ba haiduna order su thokibane lising taraga humdoida matam aduge director na government ta miyoi kunga mathoige post hangli haduna se iba laikhrabane Desing telaga tarukta nauna DPC tawduna anobi staff law na ba honarakpada court faba yawnaki court ki order tagadaba noma walingai da DPC that back toraga haidoke sahi kuntra hena thabak taroklaba makoibuna contract oina manga saba peda fix tawduna thamli anoba court ki order amana makoibo regular staff oina lawsin ba khangalabasu government na thabak oina pangthokthri athoba matamda regular oina lawsin bitrabadi CG faba chara henbagi khongjang sangsilagani haire He kuntra hen department si da wana khangai ba khoi upai leitraba sing ji thamduk piraga kari gi fresh gi damak ta ji paisa leiraga hapi no habani da akhoi gi department da leijari ba khoi si da chamana na leiramba khoi ji ama khak khairaga serial number 90 da lebi kamai lokhali sini da khoi hangningi se akhoi leijari ba kharasi yam thuna absorption tawbiyu tawbi da ba targa di akhoi na ngasi da gi changjin jari ba khongjang ji akhoi sidi phaba chara he ba khongjing phaba changjin jara khigani Scheduled Tribe Demand Committee na mas ahum dasat ke doriba miyam ki Khongsat Women Association for Socio-Economic Development sagot pagal wene na saruk yagani haidi Manipur Press Club ta pangchopa paugi mifum amada association ge president RK Tharasanana forup ase constitution ge ngaklo ama pinana ba government na recommendation athuba matamda center da thadun taksin gadabani demand committee na dabi asi phangna ba sangsila ba thabak khudimakta association asina saruk yagani haidi lengak china hairiba akogi tawfam thokpa recommendation do India comment thabiduna atubu matamda ST se akoi maitai bu adugumba Indian constitution gi article 342 clause 1 gi matungina adugumba ako constitution gi right to phangdana koi safeguard chi pinana bagi sangchala ko khongjang sida akoi lakliba march tang ohumda achouba miyangi khongchat nama chatke dabasida wasideb na chu achouba thogdang lobada natana akoi isamak aduga akoina ngamjabi thakta koi mi puthokta na hairiba khongchat che chogat
Tang ahumgi miyamgi khongsat ukal na sumapung fana sagarpaga loina ukal gi masalosang na singba punamak na sarup yagani hari lamdam asida oirukliba tamang ngamdaba yellow purup singi maraibak asi yenglaga isagi achatba firep ama lebhogdrabadi malem asida meitai kauba purup ama lerami haibasi subnagi wari oihoragani hari Khongjam War Memorial Complex asi Mega Tourist Center ama oibaga loina mafam asida lakpa lamkoiba sindagi Integrated Mega Tourist Circuit Management Committee na miyoi amada lupa tara amadi tongan tungan ba gari gi matung ina lupa tara degi sani fawalawi committee asina piba entry fast da keep our Mega Tourist Center neat and clean haina thari amaramda hairiba tourist center asigi manungda laidaba itihas ka sagonaraba Khongjam Turel gi tarpan katpham mafam asi mayilena basingna yengsindabadagi mosulbagi sang hengalakle lam koiba lakleba singasu asapot maku kaya thadabana mosinba hendelakle Kontrapom Kendoge Yumlan Patlogja Thong Sabaga Mari Denina Works Minister na Fondo Kibo Wafambo Yanindaba Fondo Tuna PDCC na Works Minister Boycott Taure Minister na Asumba Tidokchuna Department ki official sing action laudrabadi Minister bu Boycott Tawgani Loinana BJP amadi Anoba Lengak Asibo su Boycott Tawbagi Khongjang Sangsilakpa Yai Haina PDCC ki General Secretary Thaudam Hemsing na ngasi Manipur Press ta pangthopa Pamusinga Unabada Fondo Kre अरुबद ऑनरेबल मिनिस्टर हाइजनिंगबदी मसीदा चेनरीबा मरी लेनबा डिपार्टमेंट की ऑफिशियल सिंग गी मथक्ता अथुब मतमदा हारिबा मिसिंग सिबु चारापीदब तारगदी आइकोइन ऑनरेबल मिनिस्टर खुनापुंग केंद्रदा पीडीसीसी ना बॉयकॉट तौरे लोइनना ऑनरेबल सीएम दसु आइकोइन हाइजरी मदुदी यामना अथुब मतमदा एक्शन लौबीदब तारगदी आइकोइ पीडीसीसी ना अनु गवर्नमेंट असिसु खुनापुंग केंद्रदा बॉयकॉट तौरपगी फिरप लौरप याय वपमसे थमजरी More Ward number 7 Sabang 5 village Taleba All Community Welfare School da Social Welfare Department Technopol District Sinduna Prevention of Drug Abuse ke matang na nomagi over awareness program ama pangthokre Tharam aduda Sabang 5 village ke chairman Kumdang Jau More Hospital ke medical officer Dr. Raz Khan All Community Welfare School ke headmaster Hauko Thang Hauki District Social Welfare Officer Technopol ke Subadani Devi Namaru Bamusing Oina Saruyaki ke Subadani na angang singbo drug ki lambida khongda danaba yama section na senagadabani hairi Tagil da leba government ideal blind school amadi deaf and mute school ge staff sing mahiro sing amadi mahiro sing ki mama mapa sing na makoi na talib demand sing pi dababu yaning daba fogdok chuna sangsilapa khongjang ge sarukam oina blind school ge get thingna waka mifam chachakre parents and guardian for person with disabilities Manipur ge president Thangjam Sarat Kumar na makoi ge demand sing asili sing ni tara taret amadi sing tara ga mapan dagi mari ne bas sing da memorandum pisin krabani pakum amata fangdabadagi tha asige tang kun gomdoi dagi khongjang sangsin ba horakibani department ke miyo sing laktuna ayi basi piduna thaba paikalagani haikrabasu thaba paikataba amadi karamba matamdagi hogani haibana singma chap chaba thajaba yaba matam pidabana khongjang asi makha sathabani haiki plus intellectual and developmental disability ki school lamal linkhat pe sarkar na existing school lani sige award pasta mention biu dai ki allowance matam chan chana government sanction to biu chhatra singda oja singda awaba oidanaba Director of Social Welfare Disabilities ki yenginen tawrise ICDS ki kari ki project mayam se da disabilities moi min na bau attention PB da badong tawi aduna section na si yam pick na laibani na RPDX se phajana implement tawiu separate directorate ama hangbiu maram di attention si pin wi damagda equal opportunity PB da ba facilities suna thungbi da ba aduga miyeng se lamna thambi banina akoi si society de discriminate tawdong na ure akoi su samaj gi citizen productive oibo oina disable akoi mayam se oijage aduga samaj gi chawkhat khongthang da akoi su kana ba pijage akoi bu proper education phangan biu haiba pandam chine koi thamjari Pradhanmantri Jana Arogya Yosna gi makhada hokdokpa Ayushman Bharat nalaraba imung singda kanaba piba amadi Yosna asigi card yentopagi thoram amanga se block development office Bishnupur gi conference hall da pangchokre district administration Bishnupur gi miya makhada block development officer amadi se medical officer Bishnupur na punna sinduna pangchokpa thoram aduda Ayushman Bharat gi card sing beneficiary singda phangan ki Ngasige thoram aduda Bishnupur gi DC Pawan Yadav the medical officer Dr. T Manihar Bishnupur gi BTO L Manikanta yauna official kana sarup yakhe DC Pawan Yadav na socio economic caste census ki matung ina laraba singda phangaliba health card asigi matingna layeng moda sauna kana ba piri haike
Handak namna khalaba Manipur Police Department ke riflemen sing laliba tang amadegi ani fawba amadi mari degi taruk fawba da ayuk ke pung nipan degi pung mari fawbagi manungda pangai de leiba Manipur Police Training College ta report tauna ba khangala grade candidates na masa ke passport size ke photograph ani amadi lenga na sakang laba hospital amadi clinic na piba blood group ke certificate sing loina kadabani haina IGP administration IK muivana khangala grade hauji paw ke maraktan aten break ama lawinasi Jolib 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungaraktaba singbu phanba ngamba amata ngairaba upaidi Jolib syrup amasung capsule diabetes singidamakta Jolib capsule chabiyu. The Great Wedding Sale by Mobile Furniture. Welcome to Food Wi-Fi, the fastest food delivery app in Imphal. There's no minimum order that brings the tastiest food in your neighborhood right to your doorstep, so you can order for one or for many. A well-trained delivery team will satisfy your hunger in no time. Download the Food Wi-Fi app now. With the world-class infrastructure with multi-purpose outdoor hall, kid-play area, football ground, swimming pool, tennis court, reception and waiting lobby, classroom, science laboratory, computer lab, library, activity room, cafeteria, where your dreams will get wings. UNACO School, Matram. Northeast Ahanbo in the National Housing Bank wholly owned by RBI ki license pangkraba Ministry of Finance Department ki Financial Services Government of India na Sarfasi Act 2002 ki makhada Financial Institute amo in sakhangraba Pradhan Mantri Awas Yojana Housing for All mission ki makhada subsidized loan pibada mangzil thariba Patsoibi Housing Finance Company Limited amadi masigi subsidiary company singi sister yauna punna branch tara hum doyang dukjare miyamna financial facilities sing lobi na baning sing jare Patsoibi Housing Finance Company Limited and its subsidiary group of companies. Manipur ki ahanba 24/7 lamjingba capna miyam gi sebada leizari Manipur gi district sing amadi mapal lam sing da chananabagi book tobiu luhongbagi akhanaba discount su pizari contact tobira 1800102759 amadi 8794613115 break tungda makataba pau pizari road traffic safety have hiramda nomagi awareness program among us chanambam ibomsa college bisnupuda Ministry of Information and Broadcasting Field Outreach Bureau na sinna pangchokre tharam ajuda college ke principal Dr. N Mangi Singh DSP Santi Kumar Field Outreach Bureau Imphal gi publicity assistant TS Anthony Namari Bamio Singh wana sarbyaki Anthony na traffic rule amadi regulation kaya leirabasu miyam na rule sing adu nga na satabana accident thopagi sang wangkhalakliba asigi damak miyam punna traffic rule nga na satminnaba nanaba pandamda awareness program asi pangchokpani haire DSP Santi Kumar na lamdam asida asigumba makhalgi awareness program asi pak sana pangthoga mathau tare accident thopagi sang nomonomogi hengalakliba asi traffic rule ngakna gari thaudabadagi ni haike World Breast Cancer ga mari renana breast cancer screening test ECG amadi lipid profile na singba liamna test tobi khudong saba piba health awareness program ama Tenopolis district ke Khamsing community hall da pangthokre DHS NPCDCS Technopol amadi The Krishna Diagnostic Free Lab Initiative ki makha da pangchokkiba liamna test tobagi program aduda lamdam adungi miyoi kya da khudong saba fangan ki DM College of Science ki College Week celebration sintaraga mapan ngasidagi college asida haukre haudopagi tharamda Manipur Public Service Commission ge chairman Dr. K Himaloy DM College of Science ke principal Elangbam Zaju amade hanagi principal Dr. N Ibotombina marubam yosing oina saruk yaki principal Elangbam Zadu na College Week asina mahero singi luatu na lady bahai thoi sing thoiba sing adu utho na bagi tanza pi bani hairi
Manipur lenga salientary singi pifam chokpa hak mapung fana pibidre haina salientary singna pendaba phongdokre Manipur press ta pangtoba pawgi mifam amada lesing ni tara degi lesing ni tara gomdei fabugi manungda khulai ka konana sangjarakraba miyoi marifuga mangarom leiba All Manipur Hills and Valley Individual Surrender Welfare Association Yawangang Roy Abdul Latifna Salientary singi semba term and condition Manipur lenga mapung fana pangtoba ngamdre tha thagi phangba senhum kharana phanglaga kharana phangdre Lak ahum ki fixed deposit suit of bide lenga ki thabak piba amadi khulai gi mamal su ngasi phawba pibidri Salientary singna thengnari khudong cha daba asigi matang da memorandum amasi minister da pisilagani dima sing asi athuba matamda onthok trabadi khongjang sangsilagani hairi government na thamiba koi gi Assam Rifle Indian Army sing da surrender toroga makhoi na atopa mahamada transfer chakibna maram oiraga surrender toriba nupa ado surrender loidaba verification loibidaba adugumna cylinder mayak shengdaba ama oina leidana makoida phangadaba kodong chaba singchu phangdaba aduga hoji hariba makoi processing ju loidaba na maram oiraga makoida problem kaya ama sulai hariba sel loibiram daba singdu so home department amadi CID na kuppa makoi gi verification tawbiraga loiba yaba sing adu masul loibiyo Taruk Suba Assam Rifles na Kongpal Thongkong de Leiba Physically Challenged Person Welfare Organization da computer set Mari Kusina Krek ngasi Irang from Thongkong Kongpal Makha Community Hall Pangcho Patharam Aduda Taruk Suba Assam Rifles ki Commanding Officer Colonel Ajit Kumar Das Imphal East ke Additional SP of Western TS Krishna Tombe Top Nauria Jila Parishad ke member KSI Tama Hani ke Additional SP KSI Jarma Amati Welfare Organization ke President Yai Fabana Maruba Music Wena Saru Yake TS Krishna Tombina Assam Rifle na Pakal ke ba program singers namiyam amad security force ki marakta afaba mari sagarpa ngamduna ing tapa lamdam ama purakpada mateng oigani haike Colonel Ajit Kumar Das na ngasi pidiba computer set asina skill development ki thabakta sauna mateng oigani haike Kaksing district ki Yanglam Kendra ki manung san leiba Sengmai Zindagi arong nomai khong fabage lambi asi sembi de haduna miyamna Sengmai Jin maning leikai amadi Sengmai Jin khunau gi mafam marida lambi tawkhai duna sambal khajin khre Manipur lengak amadi Kendra ki MLA na athuba matamda lambi sembi drabadi makhata na akan khongjang sangsilagani hairi Lilo Nagar Panchayat Imphal West ki makhada leiba miyoi lising ama Subna Humdraga Nitoida Ayushman Bharat Pradhan Mantri Janna Arogya Yojana ke Pradhan Mantri letter singyan chokre Lilo Nagar Panchayat Community Hall da pangto patharam aduda BJP Manipur Pradesh ke Treasurer Robin Black ki Lilo Nagar Panchayat ke Chairperson L Lalmani Vice Chairperson Sana Tormana Saruk Yaduna Pradhan Mantri letter singyan choki Robin Black ki na Bharat ke Prime Minister Narendra Modi na Arogya Yojana ke makada miyoi crore kaya da kanaba phangan khre telaba matam asida kanaba kaya phangan aba honari asiguma lusing asiu makhata na Bharat ke lusing ohenna khanabagi matam oire hairi Jenims ki MBBS exam da position lower krabati as Loizing Anbi Sanu Amadi Ziribam Hospital ke nauna transfer lakraba medical officer taraga manga taramna upagi tharam ama hospital asi conference holding asi pangthokre tharam aduda CMO Dr. E Okendro Zukagi President Mutum Maipaksana Amadi Ziribam ki tunga tunga civil society Amadi mera private single lusing bisingu saruk yaki Sahi asige me kontramate fabagi manungda Bishnupur district ke fees habi amadi khusa haiba singi yumthong lising amada fees hanana ba kon amadi machine lising ama pinana ba pandamda Bishnupur Arvan Cooperative Bank ke CEO M Korov Hanba Luwana Sarai Fisa Call Scheme Haudokre Korov Hanbana Pamu Singda Sel Yan Putuktuna Kon Amadi Machine Level Ngamdraba Fees habi amadi Sa Haibi Singna Yamna Laina Amadi Apikpa Sendweda Loan Lauzaduna Hena Sentok Lenab Scheme Masi Haudopani Haiki Sahi ani ke mamang da government election kiba Ziri College Hundok Lamnaga College taru ki post creation tau kiba amadi government ke conversion process po yaning da ba phondok tuna Ziri College Employees Association na college mamang da wakan nifam chathakre Jiri bam ki dibong khunau amadi kadam talaga fauna ba Ziri College fabage satnari balambi athuma tama semdrabadi yaifa lamjing club dibong khunau ki kunja sing amadi mera paibisina thingilagani hairi YLC ke advisor ke binodna lambi asi sami da bagi matang da lising intara tere ki December taraga mathoida mailaina bas sinda khangan kebal leire adubanga si faba yengsin bidri hairi Master manga fabage manungda lambi asi semgani habi ki thaja ba pidrabadi lambi asida gari asoba sing sangmada atingba thamlagani hairi Sathariba Assembly Mifam da VDF ke thagi honorarium hengatpagi matang da khanabiu haina All Manipur VDF Welfare Association ke General Secretary Muhammad Riaz Khana ngasi Manipur Press da pangtho pamusing unabada phongdokre khanabida ba tarabadi khongjang sangsin gani haike Karigumba tabukta onthok pidana Assembly Sasalasi
BTEC issue si khanadana losin ki bataragadi masigi matungda Manipur da laiba district trap roksigi BTEC sing taraga yankhai sina haunaruba naidana torokpa makhal makha kya gi agitation singda all Manipur Video Welfare Association Central Committee na madugi responsibility khoi lobong amo hebo famsi thamjaningi Tarelak Suba Manipur Music BTO Festival Nongin Kumai Laliba April Kungamatoy the Pangto Lagani, Lamfel the Labor Film Forum Office the Pangto Pawgimi from Amada Forum Chairman S. Mango Zauna Festival Asida Tongan Tongan the Awataraga Taret Lagani, Sayasiki Mas Contraga Matri Pabada Forum na preview Tokraba BTO Music Sing April Ahum Fabuki Manung the Tajilak Payagani Hari. Citation Memento with Case Award Tamzari. Nongin Best Music Video on Creative Experimentation Hain Amasu Tamzai. Mashisu award koi citation ne memento ne adugo with case award thamjai nongin best actor male nongin best actor female cameraman music direction male singer female singer lyricist editor makeup choreograph costume production designer award kudimak koi citation ama memento ama aduga case award punna masi pijagadori bani Directorate of Handloom and Textile Government of Manipur gi makada Sintha Pangbi Common Zone for the numit nifuga mangani chatagadaba weaving amasung design training arang degi hokre haudopagi tharamda Manipur Apex Handloom Weavers and Handicraft Association Cooperative Society Limited ki President K Indira Handloom gi OSD Sunila Adil College ki Associate Professor Oramba Okram Rasi amade Dr. Y Radheswar sarup yaki training asida punna phi sabi kunthana sarup yari Manipuri Mete Pangal Singi past future amasung present gi maram da khanna inaba conference ama mas ani amasung ahum da all Manipur Muslim Mete Pangal Welfare Association na sinuna pangthu kodori Manipur Press Club da pangthu pawgi mifam amade association asigi president AR Khanna Bangladesh Assam amasung Tripura dagi resource person sing yawn delegate chahum lom conference asida saruk yagani Mete Pangal Singi na ka chanabi mahima sing amade heritage ki maram da khanna duna furup asi hena sakot pa purana bohona gani haiki Koigi lamdam hida lairiba koigi socio-economic educational status singsu khangmin na hoba aduga makha atopa khongthang kari khoni lomin na ba mai magi lamdamda mai magi deshta amasung internationally kari ekoi lokhat min na ba haibadu khangmin na bagi bhat tamin na bagi bifam amakhak sin ba mathau tare haina khanjarapudagi ampwana hairiba numit nini gi oiba international conference si sinjabani Hauji makata na ngasigi sana bagi pau logisi. Ngasigi sana bagi pau da Jiriwa masathari batai like suba KSS Noningopal Memorial Invitation Football Tournament ki ngasi sana ki ba Mesta MPSC amasung Mongolaj FC goal amamam sanadan draw sat kre hayeng kurpu amadi saiza tamelong sanagani Sagang Area Development Organization Sinuna Sai Court Kenigi Manu Sanba Samu Lamlanda Sathari ba ahan ba Open Knockout Football Tournament ki ngasi sana ki ba pre-quarter final Mesta SYC Sagang na TYC bo penalty da goal Manga Marida Twekre, and Suba Mesta, Father FC na, Live on FC goal Amasino the Twekre. Akampa Veteran Football Association, the Sinna 11 Star Sporting Union Football Ground Saturday, Patai Lex Suba, Kwezam Yaima, Memorial Veteran Football Tournament, Sana Gadaba, FC, WM Apal Kangzebung Amadi Amba, Uripok, Nong Namaram Odina Mes, Sana Kidre, Mesasi Taski Tang Kunini Panda, Sanragani Hairi, Hosi Makataba Tongan Sanabigi Pau among Ning1000 Boyadi Pang beginning. MSFC hangang na CHYUC Salo bo Mighty Pupiduna Salo Cup Mapan Subalamlay Kendra Village Wise Impediments Open 7-set Football Tournament ki Final Sangkre Salo Youth Union Club na Sinduna Tha Sigitang Maridagi Tim Kunmanga na Group Nepal Thong na Khaidok tuna Sathariba Tournament asigi ngasi sanakiba ahanba semi-final match ta MSFC hangang na CHYUC Salo bo goal ama sinoda Mighty Pupiduna final sangkibani match asida mai pakiba MSFC hangangi goal adu Suraj na match ki taratare super minute sanki Sathariba tournament asigi ani suba semi-final match sayin kilpung ani tabada Sekta FC team B amadi Langai FC Sanjembanga sanagani Ahanba Saijang Kurai Lema Trophy gi ngasi sanakiba match singda SYDIC Saijang amadi ONYC Oksu mai pakre
Saijang Youth Development Integration Center na sinduna tha sikitang tara teretegi tim tara marina group mari thokna khairuktuna Saijang ground sathariba ahanba Saijang Kurai Trophy Telok Sana Saijang Gram Panchayat Village Wise amadi Imbitis Men's Open 7 set football tournament ki ngasi sankiba ahanba match da SYDIC Saijang na YPF Yangang Popi Bogol Taruk Sinoda Maitipi ki ani shuba match ki sanakibada ONYC Oksuna PSU no Pokachingbu goal ani amada Maitipi kray Sathariba tournament asigi hayeng ahanba quarter final match waina EUSC Telo amadi Faizol FC ga sanagani ani shuba match da NNC ke nongre namadi YDC Thamna Popi ga sanagani Makata na ngasi oikiba inga sagi pau amuk lawise Environment Directorate ki pangkiba ngasi oikiba inga sa amadi nujugi pau ga Kwaidagi sakiba Celsius degree kun mga dasmik ama Kwaidagi ingba Celsius degree taruk dasmik mga nipal Nuksitaya wising manid kisang maximum da sada mariputara taruk dasmik mari mga minimum da sada nipu taruk dasmik nipal mga oiki Ngasigi nong suki bagisang nipal dasmik ani ama millimeter ni Hauzik losilakpada maroiba pau amukahna Indian Air Force na Pakistan ke Balkot region the air strike tatuna terrorist ki camp chugai kre Umang kanana batun ko na gadaba scheme ama athuba matamda haurgani hana chief minister N Biren na phongdokre amasung lupa crore manga henbi drug amadi lupa lakh kun humdoi henba senfam golwena namioi ama more police tamadi Assam Rifles na fare Ngasigiti ISTV na sanduk saba Manipuri pau matang asal loisin jare miyang tabi ba mayang puna mapuso amagana kurum jare